Nungsirabe Chilinausing, Ngasi Koina Punna Khudingmakna asi. Mama Mapa Leikhidraba Matungda. Makhoi-gi-damak Afaba Thabak Toubigadaba Matangda. Video asi Khudingmakgi mamangda Nungsirabe Chilinausing mafumda kariyuma matang khanghanjari madudi. Video asibu like taubiraga hype tanambiyu. Hojik eikhoi punna khangminnarasi. Mama Mapa Leikhidraba Matungda. Makhoi-gi-damak Afaba Thabak Toubigadaba. Ahanbada Nungsiba Rasul Sallallahu Alaihi Wasallamna Haibirame Madudi. Khwaidagi chawba nekidi asini. Mama Mapa Leikhidraba Matungda. Machasingna makhoiga loinaramba amadi chatminnaramba sing adu. Mama Mapada yengba midyengum nungsina yengbiba asini. Anisubada Nungsiba Rasul Sallallahu Alaihi Wasallamna asimasu haibirame. Kanagumana mahaki mapa mama Leikhidraba Matungda. Machasingna mapa mama da thamoi sengna nungsiba oirabadi. Mapagi machin manausing amadi. Mari matasing mapavun nungsibagum luna chana seva toubiba. Mari mata tatnahandaba asisu amane. Ahum subada Sahabi amana nungsiba Rasul Sallallahu Alaihi Wasallam gi sebada leirame. Mahangna Huzur Sallallahu Alaihi Wasallam da hangatjarame. Ya Rasulallah. Aina chawba guna ama taururaga. Aina toba kokpina ba nizaba asi. Kubul toubigadra natraga toubiroidra. Nungsiba Rasul Sallallahu Alaihi Wasallam na asumna takpirame. Nakhoigi imaga pokminnaba imaton leibra. Sahabi aduna khumlamme leijay. Nungsiba Rasul Sallallahu Alaihi Wasallam na makhata rakhi. Mahakpu nungsina seba toubiyo. Namaton gi maramdagi nahaki gunado Allah mapu mahanga kokpigane. Mari subada Nungsiba Rasul Sallallahu Alaihi Wasallam na takpirame. Madudi neki khudingmaktagi khwaidagi faba neki di asini. Mapaga tinneramba makhoising adu. Mapa mamada nungsibagum nungsina loinabigadabane. Mga subadaw. Sahabi amanaw Huzur Sallallahu Alaihi Wasallam da hangatjarame. Aigi imaga loinarambi adu Leikhidre. Mahang sukarigumba wasiyat taklamba amata Leikhide. Adubu mahaki maikaida aina ngamjaba sadqa khairat tawzakhi. Masi sawab hangadra natraga hangloidra. Maduda Nungsiba Rasul Sallallahu Alaihi Wasallam na haibirakhi. Awang bathaki sawab hangane. Maulana Abdullah Abbas Nadwi nizame muasiratgi nakal tawzabane. Taruk subadaw Nungsiba Rasul Sallallahu Alaihi Wasallam na asimasu takpirame madude. Siraba matungda mayat ki matik magun asuk ki matik hengatle. Masi karamba mawong no he parvardigar. Asimasu Nungsiba Rasul Sallallahu Alaihi Wasallam na takpirame madude. Nahaki nachasing na nahaki mathakta magfirat kokpina va Haiba Tawrakhiba dugine. Masisu Maulana Abdullah Abbas Nadwi na nizame muasiratgi nakal tawzabane. Tarit subadaw Sahabi amal Huzur Sallallahu Alaihi Wasallam gi sebada leirame. Amasung Huzur Sallallahu Alaihi Wasallam da hangatjarame. Ya Rasulallah. Aigi ima ipa animak Leikhidraba Matungda. Makhoigi-damakta afaba mari thamba si kari oigane. Mahaki wahang adugi pau khum oina. Huzur Sallallahu Alaihi Wasallam na madugi-damakta niyam mari lay haina takpiramkhi. Ahan badaw makhoigi-damakta istighfar kokpina ba haijaba tauba. Amasung dua taubiba. Ani subadaw makhoigi wasiyat sing adu mapung fana pangthokpiba. Ahum subadaw nahaki nama napa singa tinnaramba makhoi sing adu. Izzat taubiba amasung mari subadaw makhoina nungsina loinaramba sing adu afaba mari thambiba.
Nipan subada Nungsiba Rasul Sallallahu Alaihi Wasallam na asimasu takpiramay madudi kanagumbagi mapa natragal mama sikre makhoi na hinglingay da haiba khidaba amadi ya khidaba machasing aduna sikhraba matungda Allah Ta'ala da khaira amasung rahmat ki maghfirat ki makhoi na langjakhiba khudingmak kokpinabagi damakta dua tawbiba Nakhoi gi maral sing adu lale khangna Allah da haijabada Allah da kopi gane Aduga mama mapana haibi indaba adugi azab tagi sukan bi gani haina haibi ramme Nungsirabe chilinaw sing ngasi de sifawdang khangminarasi mathangi tangkak amada nungsibagi mari tatna handabagi Kaanaba sing khangminasi Nungsirabe chilinaw singna video asibu like tawbiraga hype tanambiramo Nungsirabe chilinaw singna video asibu Musalman bhai bihan khudingmakta isininaw khudingmakta share tawbiduna makhoi busu khanghanbada saruk yabiyu